Hello mayam, mayam punamakpu ngasi ai anau video sir taramna okseri mayam ngasi gi video sidi dup thaba dagi oina haujare ai su lai ama thamme ba ai ka da ko oina lai khuram khuram na tawre mayam ai gi lai do yang hala ge siga leire aina macha ama leibane ba am achau ba leibo do ai ngonda keno tawne aina macha hoina leichabani hello mayam mayam punamakpu ngasi ai anau video sir taramna okseri matam yam kuirabei matungda video amuk namjabane ba mayam ai se handang marak amta sangjade ko sangdaba duna video su namba sangjadre ba ko ngahak pothari kholi duna loire ko duna video namba sangjadre aduna video thagata bani mayam do ngasi di video thagalage na tawbane ba ngasi di video do semage na neng video se ngasi namjabane ba aina ne ngasai ꯊꯕꯛꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯦꯟ ꯑꯌꯥꯏꯕ ꯌꯦꯟ ꯑꯉꯧꯕꯗꯣ ꯂꯩꯔꯒ ꯄꯨ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅꯗꯤ ꯌꯦꯟꯗꯣ ꯄꯥꯏꯔꯨꯔꯕꯅꯤꯅ ꯀꯣꯛꯇꯤ ꯇꯨꯝꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯀꯣꯛ ꯇꯨꯝꯊꯣꯛꯑꯦ ꯑꯗꯨ ꯂꯩꯔꯒ ꯑꯩꯅ ꯍꯟꯗꯛ ꯈꯔꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦꯀꯣ ꯑꯩꯅ ꯏꯁꯣꯔ ꯑꯃ ꯂꯩꯔꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯂꯥꯠꯆꯩꯌꯦꯕ ꯑꯗꯨꯝ ꯏꯁꯥ ꯏꯊꯣꯟꯇ ꯁꯨꯝ ꯔꯨꯝꯁꯤꯒ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯅꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯏꯁꯣꯔ ꯑꯃ ꯂꯩꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯐꯥꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯂꯥꯏ ꯈꯣꯏꯔꯝꯅ ꯈꯣꯠꯅ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯀꯣꯛꯁꯦ ꯇꯨꯝꯊꯣꯛꯆꯕꯅꯦꯕꯀꯣ ꯁꯥꯗꯣ ꯄꯥꯏꯔꯨꯔꯕꯅꯤꯅꯀꯣ ꯁꯥꯕꯨꯗꯤ ꯁꯣꯝ ꯅꯥꯀꯟ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯒ ꯏꯔꯨꯖ ꯃꯥꯏꯊꯔꯦ ꯀꯣꯛꯂꯨ ꯇꯨꯝꯊꯣꯛꯑꯦ ꯑꯗꯣ ꯂꯣꯏꯔ ꯙꯨꯞ ꯊꯥꯗꯣꯛꯑꯦ ꯙꯨꯞ ꯊꯥꯜꯂꯔꯒ ꯑꯩ ꯆꯥꯅꯕꯒꯤ ꯑꯩ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯍꯌꯦꯡ ꯃꯀꯣꯛ ꯇꯨꯝꯊꯣꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯥꯗꯣ ꯇꯣꯏꯅ ꯆꯥꯗꯦꯅꯀꯣ ꯑꯗꯣ ꯑꯃꯨꯛ ꯆꯥꯔꯛꯄ ꯃꯇꯝꯗ ꯀꯣꯛꯇ ꯇꯨꯝꯊꯣꯛꯄꯩ ꯃꯊꯧ ꯇꯥꯔꯛꯏꯕ ꯑꯗꯨꯅ ꯀꯣꯛꯇ ꯇꯨꯝꯊꯣꯛꯑꯦꯕꯀோ ꯑꯗꯣ ꯑꯃꯨꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯇꯨꯝꯊꯣꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯊꯥꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯊꯪ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯗꯤ ꯁꯥꯡꯉꯔꯣꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯩꯅꯣ ꯂꯥꯛꯑꯦ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯑꯦ ꯖꯨꯛꯇꯒꯤ ꯄꯥꯔꯁꯦꯜ ꯊꯨꯡꯅꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯡꯗꯣꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯥꯔꯁꯦꯜꯁꯨ ꯊꯨꯡꯅꯔꯦ ꯖꯨꯛꯇꯒꯤ ꯍꯧꯖꯤꯛ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯍꯥꯡꯗꯣꯔꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯖꯕꯅ ꯂꯣꯏꯔꯦ ꯕꯦꯒꯁꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯎꯠꯆꯔꯤꯕ ꯕꯦꯒꯁꯦ ꯖꯨꯛꯀꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯒꯁꯤꯒꯤ ꯀꯂꯔꯁꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯥꯖꯕ ꯄ꯭ꯔꯣꯗꯛꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟ ꯀ꯭ꯔꯥꯐ ꯑꯣꯏꯅ ꯁꯥꯖꯕ ꯈꯨꯠꯅ ꯁꯦꯝꯖꯕ ꯄ꯭ꯔꯣꯗꯛꯅꯤ ꯄꯦꯇꯥꯁꯨ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯕꯦꯒꯁꯦ ꯁꯥꯔꯛꯄꯗ ꯑꯦꯅꯤꯃꯦꯜꯗ ꯍꯥꯔꯝꯁꯨ ꯑꯣꯏꯗ꯭ꯔꯕꯀꯣ ꯕꯦꯒꯁꯤꯒꯤ ꯂꯦꯗꯔꯁꯤꯅ ꯕꯦꯒꯟ ꯂꯦꯗꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯈꯨꯠꯅꯃꯛꯅ ꯁꯥꯖꯔꯛꯄ ꯕꯦꯒꯅꯦ ꯄ꯭ꯔꯣꯗꯛꯅꯦꯕꯀꯣ ꯑꯗꯩ ꯀ꯭ꯔꯨꯑꯦꯜꯇꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯕ ꯕꯦꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯕꯦꯒꯁꯦꯀꯣ ꯁꯥꯊꯤꯅꯁꯨ ꯆꯥꯎꯔꯦ ꯌꯥꯝꯅꯁꯨ ꯁ꯭ꯄꯦꯁ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯑꯣꯐꯤꯁ ꯆꯠꯄ ꯈꯣꯠꯄꯗꯗꯤ ꯄꯥꯏꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯆꯦꯟꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅꯕꯗꯀꯣ ꯑꯗꯩ ꯕꯦꯒꯁꯨ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏ ꯌꯥꯝꯅ ꯂꯨꯝꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯂꯣꯒꯣꯁꯤꯁꯨ ꯑꯅꯧꯕꯅꯤ ꯃꯃꯥꯡꯒꯤꯒ ꯃꯥꯟꯅꯗꯦ ꯑꯗꯣ ꯁ꯭ꯄꯦꯁꯁꯨ ꯌꯥꯝꯅ ꯆꯥꯎꯕꯀꯣ ꯑꯗꯩ ꯃꯌꯥꯝ ꯕꯦꯒꯁꯦ ꯁ꯭ꯄꯦꯁꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯔꯤ ꯑꯗꯒꯤ ꯆꯦꯟꯁꯨ ꯑꯅꯤ ꯑꯣꯏꯅ ꯌꯥꯎꯔꯤ ꯍꯟꯗꯛꯀꯤ ꯕꯦꯒꯁꯤꯗꯤꯀꯣ ꯃꯃꯥꯡꯗꯗꯤ ꯑꯃꯈꯛꯇꯪ ꯌꯥꯎꯏꯅꯀꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯥꯀꯟꯗꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯅ ꯕꯣꯇꯜ ꯍꯥꯞꯅꯕꯒꯤꯅꯦ ꯕꯣꯇꯜꯗꯣ ꯃꯐꯝ ꯑꯃꯗꯇ ꯑꯗꯨꯝ ꯂꯩꯅꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅꯕꯒꯤ ꯑꯗꯒꯤ ꯃꯅꯨꯡꯗꯁꯨ ꯕꯦꯒ ꯆꯦꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯑꯦ ꯁꯤꯒ ꯀꯩꯀꯥ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯀꯥ ꯍꯥꯞꯄ ꯌꯥꯅꯦꯕꯀꯣ ꯕꯦꯒ ꯃꯆꯥ ꯃꯅꯨꯡꯗꯁꯨ ꯄꯣꯀꯦꯠ ꯃꯆꯥ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩ ꯁꯤꯒꯩꯁꯤꯒꯅ ꯁ꯭ꯄꯦꯁ ꯐꯖꯅ ꯆꯥꯎꯔꯦ ꯁꯤꯒꯩꯁꯤꯗ ꯂꯦꯞꯇꯣꯞ ꯀꯔꯤ ꯀꯔꯥ ꯍꯥꯞꯄ ꯌꯥꯅꯤ ꯑꯗꯩ ꯅꯤꯡꯗꯁꯨ ꯆꯦꯟ ꯑꯃ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯩ ꯄ꯭ꯔꯤꯟꯁꯨ ꯁꯥꯊꯤꯅ ꯐꯖꯩ ꯑꯩꯅ
ꯄꯥꯝꯖꯔꯨꯔꯦꯕꯀꯣ ꯕꯦꯒꯁꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯤꯟꯠꯀꯁꯦꯀꯣ ꯃꯆꯨꯒꯁꯦꯀꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯆꯦꯟꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯣ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯀꯨꯄꯟ ꯀꯣꯗꯇꯨꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯂꯤꯡꯛꯀ ꯂꯣꯏꯅꯅ ꯑꯗꯨꯗꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯍꯟꯕꯤꯔꯝꯃꯒꯦ ꯀꯨꯄꯟ ꯀꯣꯗꯇꯣ ꯃꯌꯥꯝꯁꯨ ꯑꯩ ꯀꯨꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯌꯥꯝꯁꯨ ꯑꯣꯐ ꯈꯔ ꯐꯪꯒꯅꯤ ꯃꯌꯥꯝ ꯆꯥꯊꯔꯒꯦ ꯉꯁꯤꯗꯤ ꯌꯦꯡꯍꯜꯂꯒꯦ ꯂꯥꯛꯄ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕꯀꯣ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯆꯥꯏ ꯇꯦꯡꯀꯣꯠ ꯁꯤꯃꯇꯅꯤ ꯆꯥꯏꯕ ꯁꯤꯒꯩꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒꯩꯁꯤꯒ ꯆꯥꯛ ꯂꯩꯔꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯍꯤꯟꯖꯥꯡ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯊꯥꯎ ꯆꯣꯡꯒꯦꯅ ꯇꯧꯋꯤ ꯗꯥꯛ ꯇꯥꯏꯁꯦ ꯁꯤ ꯍꯤꯟꯖꯥꯡꯒꯤꯁꯦ ꯊꯝꯃꯅꯤ ꯑꯗꯩ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯂꯣꯡꯊꯣꯛꯑꯅꯤ ꯅꯥꯟꯊꯔꯛꯄ ꯑꯩꯅ ꯑꯗꯩ ꯁꯤꯒ ꯂꯩꯔꯦ ꯑꯁꯤꯅ ꯃꯥꯏ ꯃꯁꯥꯗꯣ ꯃꯈꯣꯡ ꯃꯁꯥ ꯆꯥꯊꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯤꯒ ꯆꯠꯅꯤ ꯌꯥꯎꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ ꯆꯠꯅꯤ ꯑꯩ ꯂꯦꯕꯨ ꯑꯝꯇꯪ ꯍꯥꯏꯈꯤꯒꯦ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯂꯦꯕꯨ ꯄꯤꯕꯤꯔꯛꯑꯦ ꯐꯖꯅ ꯁꯨꯝꯊꯔꯅꯤ ꯁꯨꯃꯥꯏꯅ ꯃꯊꯛꯁꯦ ꯊꯨꯝꯊꯔꯅꯤ ꯆꯥꯊꯔꯒꯦ ꯃꯌꯥꯝꯗꯨꯗꯤ ꯑꯩ